Masidi mayam lamta tha gi rasi amasung 2026 hairiba chahi asigi afapatagi matangda khara amuk khangminasi ahanba maktada aigi viewers mayambu aigi YouTube channel asida aina mayambu taramna okchari aigi viewers mayamna aigi YouTube channel asibu like share subscribe tawbiduna aibu thawna hapkatpibagi damak mayambu aina hanna thagachari ngasi aigi video blog asida handaki 2026 इंग्राजी की हाइरिबा चाही असीदा थोकपा याबा थौदो वाथोक साबाव लानबाव नेचुरल कैलामिलिटीज वर्ल्ड इकोनॉमी न चिंगबा करी थोकलबा याय हाइबदुसु मयाम खरा खगमिनसिदो प्रेडिक्शन फॉर 2026 वर्ल्ड वाइड की ओइबा खरा खगमिनसि अहानबदा हंदकी चाही 2026 इंगी अफा फत्तगी मतंगदा खरा खंगमिनसी अदुगा अरोइबदा लमता थागी राशि सिंगी अफा फत्तगी मतंगदासु खरा अमुक संदोकना मयाम खंगमिनसी 2026 की चाही मतंग असी यामना लुबा चेक्सिनदबा यादबा चाही मतंग अमा ओइना तौरबा याय 2026 की चाही मतंग असी खरा अवा अना साबाव लानबाव मिसी मिना पैगनबा चाही मतंग ओइना तौगदौरी मार्च थादगी अगस्त था फावबा की मनुंग असी मयाम खरा चेक्सिनबा मितना सिंगना लैबा मिकुपना हुमखंगना चटपा फागनी 2026 हाइरिबा चाही असीगी मार्च थादगी मार्च थागी तांग 19 19 अमसुंग कुन असिदा ग्रह तरेट कुंभा अमसुंग मीन राशिदा लैगनी बृहस्पति हाइबदी जुपिटर ग्रहना मिथुन राशिदा लैगनी केतु ग्रहना सिंह राशिदा लैगदौरी असिना मरम ओइरागा इसिंग इचाव नोंगलै नुंसित नोखाक नोंगलाव गुंबा नेचुरल कैलामिलिटीज की अकीबा लै असिदा मरु ओइबदी हंदकी चाही असिदा युहा अकनबा हाबा याबगी अकीबसु यामना लैये अदुंगै इपा इपु सिंगना यामना हकना पुयागी ओइबा लिखुंदा हाइबिरंबा ताकबिरंबा थबिरंबा पु अहुम चाइनाबा हाइबा तांककता नोंखाक नोंलेन खाक लावगनी नोंदोल थकता नमित अनि थोकनी मतंग अदु लाकलबदी चटले चटना सीगनी लेपले लेपना सीगनी फम्मे फमना सीगनी हिपले हिपना सीगनी तुम्मे तुमना सीगनी फियान खोक्तगी फी लोकपा नंगदना सीगनी हाइबा मतंग तांकक कयादु हंदकी चाही 2000 असीदा मायोकनरबा याबगी अकीबा खरा लैया 2026 इंग्रेजी की असी चाही असीदा कोरो इपा असाव खांबी मैहौरबा याय असीना मरम ओइरगा मालेम हाइबदी आर्टा अकीबगी मसक ओइरबा सोलर फ्लेयर मायोकनरबा याय सोलर फ्लेयर असीना मरम ओइरगा सैटेलाइट न चिंबा इलेक्ट्रॉनिक डिवाइस खुदिमक चाकथेकपा सोकपना चिंबा अवाबा कया मालेमगी ओइबा मायोकनरबा याय 2026 इंग्रेजी की चाही असीगी मनिंग तारपा अदुवाइदा थर्ड वर्ल्ड वॉर हाइबदी मालेमगी लांजाव अचौबा अमा हौबा याबगी अकीबसु लैये मयाम 2026 इंग्रेजी की चाही असीगी मयाई ओइरकपा तांककता इखंग खंगौदना वर्ल्ड इकोनॉमी कोलैप्स ओइबा याबगी यामना चाउरबा अकीबसु खरा लैये असीगुंबा अकी तुजुंग फाउरबा कया असी लैबना ताइपंग मियोइबा एकोई इसा ना चेक्सिल थौरांग खरा पाइखटपा हाइबसी तंगाई फदे असीगुंबा थौदो कया असी ताइपंग मपु महाकी थौजालदगी थोक्तबसु ओइरसनु करिगुंबदा थोकपा तारबसु अवाबा चेथिंग फंगदनबगीदमक इसागी युमदा लिक्विड केस खरा इकोन इमरजेंसी की दमक थंबना फाबरा हाइना आइगी ओइनदी खंजै अदुगा लोइनाना युमदा था अहुमुकी चाननबा चेंग चा खरा थमजिनबना याइफाबा ओइगनी यारिबा मखै मार्च थादगी अगस्त था फावबा असी फावबदी लम लापना चथोक्तबना याइफाबा ओइगनी
taipang mapu yaole nungnangi malem laisin lebi palem imagi bilugi pirang toy na sintharakle kokset selo khwangchet laklo ngakta phibu yetuna nayada napi bu chiktuna nang na ningjaba mapu mahaki mafamda changjok thongni jawo chirba matam ama laklaba yabagi akiba laklabada santhong kada ke kulo lo yaibi marang kaigani ye he taipang mioiba amuk lamta tha sigi mesara sigi matangda khangminarasi lamta tha si yamna aruba awana mayokna ba ichak ilal ithum mangba ikaiba chopa nanganba tha oina tawraba yai cheksillu thangja guru haibadi sanigi chahi tarit makhai gi langpham chaksilakpa maramna marup mapang sagai na tei kairoi lekai singna yamna yangsinganba tha oina mayokna raba yai nongpo onba lato namada hairam taret leiram taret phi amuwa machet ama yamna saba huyama yot matek ama dakhina ama haplaga maya taret yauna konthong wangmada makha maikei olaga thangja guru da thado o laisabi pakhang singgi oinadi khara aka akum naiganba mi khara toina khatnaganba miwa misa yamna taganba tha oina tauraba yai khara cheksinba phagani apam sigi yamna phai khara irang ithakta tawba tha oina tawgadori thabak thauramgi oinadi asum mayai oina phaiya mahai masing tamba singi oinadi yamna phai ipok numita phiral machu ahum hairuk ama pana kwa pana ama dakhina ama maira ahum yauna ibudo pakhang bada kathok chawa awang maikei asi pangde phatte awang maikei asi yekneye awang maikei da ama matheng da chatpa ahing yarik pa phatte awang maikei da thabak thauram anoba paikhatpa sel thum thadaba phatte yumdagi thabak inkhang gi lam lapna chathokpa matamda asangba machugi phi soraril machugi phi angauba machugi phi sepa sijinnaba yaifaba oigani sidaba mapu ibudo nongda lairel pakhang babu matam pumnamakta pukning chetna ningjau thongni jau yaifaba oigani adomgi amuk lamta thagi brisara sigi matangda chu khangminasi lamta tha asi khara charak chehing naiganba tawruba thabak thauram kayada ayet apan naiba yeknaba masing yaba tha oina tawraba yai sel thumdi marang kaigani yumda lal changani ahal lamalgi mari kharmari di khara soi yumgi ahalgi oiba nungai taba pau khara taraba yai hairam ahum leiram ahum ngaram ahum chak chadum ahum maira ahum yot matek ama dakhina ama haplaga konthong wangmada makha maikei olaga thado hu yaifagani ya laisabi pakhang singi oinadi yamna phaiya achau asang amasung marup mapang singna changani sagai natai singadi khara ningai sangdanaraba yai cheksillo apam sigi oinadi nungsi panthung tanbada yamna chanaba tha oigadauriya thabak thauramgi oinadi khara cheksinba phagani yengba ngamdaba mioi kharana maram oiraga mathak thongba singi miwa misa khara taraba yai leipakna saba nganu ama hairam ahum leiram ahum kabok apaba khara phi amuwa machet ama dakhina ama maira ama yauna konthong wangmada awang maikei olaga thado u yaifagani ya nongchup maikei asi pangde phatte nongchup maikei asi yekneye phatte ya nongchup maikei da ama matheng da chatpa ahing yairekpa phatte nongchup maikei asi asiba maikei thoi cheksillo yumdagi thabak inkhanggi lam lapna chathokpa matamda angangba machugi phi uriro machugi phi napu machugi phi na chingba sijinnaba yamna kanaba oigani sidaba mapu nongpok ningthau ipabu pukning chetna ningjau thongni jau yaifaba oigani ye adongi ayetpa phataba kokpigani ye amuk lamta thagi mithun rasigi matangdasu khara sadoknak mayam khangminasi
lamta tha asi yamna aphaba chanaba chawkhatpa tauruba thabak thauram khudingda daw yaganba yumda lal changba tha oina tauraba yai yumda mising hengatpa yabasu laiya adubu sagai natei singadi ningai sangdanabagi thogdo wathok khara thoklaba yai cheksillu apha apun nanglaba yai hairam ahum leiram ahum nga maku panba angauba ama in machet ama cheng khara dakhina ama maira ama yauna pukhri natraga turel mapanda thado u tatnaba numita loiraga nga adu isingda thada biramo laisabi pakhang singi oinadi khara aka akum naiganba mina khara yengsinganba tha oina tauraba yai apam sigi oinadi yamna phaiye khangna chanaba singi masing khara hengatlaba yai irang ithakta khara tawba tha oina tawgadori mai masing tamliba singi oinadi yamna phai thabak inkhanggi oinadi yamna phatte hairam ahum leiram ahum langthai maton ahum dakhina ama maira ahum yauna ipok numita laining thau sana mahi ipada kathok chawa hawet pa phataba kokaniya nongpok mai kai asi phatte pangde nongpok mai kai asi yeknaiya nongpok mai kai da amam athengda gari macha thauduna chatpa phatte yeknabana khodong chaba lokhiba yabagi akiba lei nongpok mai kai asi asok apangi mai kai thoi yumdagi thabak inkhanggi lam lapna chathokpa matamda angauba machugi phi asangba machugi phi napu machugi phi setpa sijinaba yamna kanaba oigani adongi sidaba mapu laining thau sanamahi ipabu matam punamakta pukning chetna ningjau thaunijau yaifaba oigani ye amuk lamta thagi karkat rasigi matangda chu khara khangmina sido mayam lamta tha asi khara awa nungai ani yanana chatpa thabak thauram kayada khuro khara ithang thangganba mina yamna yengchinganba tha oina tauraba yai lal lakpaga chatpana khara helaba yai hakchangda phugri phurang khara kanganba oina tauraba yai cheksillu leipakna saba nganu ama hairam taret leiram taret kapok natan taret chak chadum ama dakhina ama maira ahum yauna pukhri natraga turel mapanda tatnaba numita thado u ayet pa phataba kokaniya laisabi pakhang singi oinadi asum mayai oina chatpa tha oina tauraba yai sendal lambidi tagatlani apam nuksigi oinadi khara asum ningai sangdanaba yabagi akiba lei thabak inkhanggi oinadi ayet apan leiraba kayadu koklaba yai phai mai masing tamba singi oinadi wakhal leitapam khangdaba tha oina tawi hairam ahum leiram ahum haigru haining ama hai manam naiba ama dakhina ama maira ahum yauna laining thau sana mahi ipada ipok numita kathok chawa ayet pa phataba kokadiya awang mai kai asi pangde phatte awang mai kai asi yeknaiya awang mai kai da amam athengda chatpa anauba thabak thauramgi damak sel thum thadaba phatte thangja nimita sa nga chaba phatte yumdagi thabak inkhanggi lam lapna chathokpa matamda angauba machugi phi sangbanaba machugi phi ureirom machugi phi setpa sijinnaba yamna kanaba oigani sidaba mapu laining thau sanamahi ipabu pukning chetna ningjau thaunijau yaifaba oigani adongi ayetpa phataba ipana kokpigani amuk lamta thagi singhara sigi matangda chu khangmina sido lamta tha asi awa nungai ani yanana chatpa khara asok apan nanganba yeknaba masing yamba tha oina tauraba yai lal thumgi oinadi yamna phai ichak iral ithum lepsinba yaba matam oigadori hakchanggi oinadi chakhau mari
ising mari khara soi ising khara yamna thakpana yaifaba oigani ipok numit khudingi ibudo nongda lairel pakhang-bada hai ahum lei ahum langthai maton ahum katlaga khurumjawa yaifaba oigani payetpa phataba kokpigani ya laisabi pakhang singi oinadi yamna phattaba ikaiba chokpa nanganba mina yamna yengsinganba tha oina tauraba yai achikpa mafamda nupi nupa kanagumba amaga chatminaba leiminaba tunggi punsida yamna akaiba lapa yabagi akiba laiya cheksillo laipakna saba waikhu ama nga ama nganu ama hairam taret leiram taret phiyamuba machet ama sai tingkhang ahum dakhina ama maira ama yauna lamlong ahum phangwada thadu ayetpa phataba kokani yaifaba oigani ya adongi nongchuk maikei asi phatte pangde nongchuk maikei asi yeknei ya nongchuk maikei asi asiba maikei su thoi nongchuk maikei da thabak thauram anoba hauba sel thadaba phatte yumdagi thabak inkhanggi lam lapna chathokpa matamda napu machugi phi asangba machugi phi hangampal machugi phi setpa sijinnaba yamna kanaba oigani adongi sidaba mapu ibudo pakhangbabu matam pumnamakta ningchangna ningjau thongnijau yaifaba oigani ya adongi amuk lamta thagi kanya rasigi matangdasu khangminasido mayam lamta tha asi yamna kanaba ichak iral ithum lepsinba chaukhatpa yumda lal changba achau asang singna chanba tha oina tauraba yai lam lapna leiba sagai ahal lamal singi nungai taba paudi khara taba yabagi akiba lei hakchangi oinadi I mari khara soi cheksillu irai numita nopok onba laton amada cheng khara hayam taret leiram taret kabok natan taret chengi yam khara haibi mana sinju khara langthai maton taret dakhina ama haplaga maira ahum yauna pukhri natraga turel mapanda kathok chawa thadok chawa ayetpa kokani ya leisabi pakhang singi oinadi yamna charak chahing naiba thabak thauram kayada ayet pan naiganba sagai natai singa yamna ningai sangdana ganba tha oina tauraba yai cheksinba phagani migi mityeng phattaba yamna changadori apha apun nangba yabagi akiba laiya tatnaba nimita lai phadibi ama hairam ahum leiram ahum chak chadum ahum langthai maton ahum dakhina ama maira ahum yauna konthong wangmada makha maikei olaga thadu mahi masing tamliba singi oinadi yamna phaiye awang maikei asi phatte pangde awang maikei asi yeknei awang maikei asi atek akai khara nanganba maikei oina tauraba yai cheksillo awang maikei gi miyoi singa ningai sangdana ba phatte tunggi punsida akaiba lakani yumdagi thabak inkhanggi lam lapna chathokpa matamda napu machugi phi sana machugi phi hangampal machugi phi setpa sijinnaba yamna kanaba chaukhatpa oigani sidaba mapu laining thau sana mahi ipabu pukning chetna ningjau thongnijau yaifaba oigani adongi amuk lamta thagi tula rasigi matangda apha phatta khara sandokna mayam khangminase lamta tha asi yamna aphaba kanaba chaukhatpa achau wasang singna chanba marup mapang singna chanba khanghaudana ichak iral ithum phangjau haiba pinabiba tha oina tauraba yai yumda lal thum changani kuina phangba ngamdana leiruraba lal hotnadabadi phangba yaba piriye minamba khol ayakpa ngangba haibana chingba hainabi leirabadi khara thadokpana yaifaba oigani hakchangi oinadi mit mari nakong mari khara soi sa nga toina chaba khara thadokpana adongi damak yaifaba oigani
ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯂꯜ ꯊꯨꯝ ꯆꯥꯎꯈꯠꯄ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯒꯅꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯇꯥꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ ꯆꯦꯛꯁꯤꯜꯂꯣ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯉꯝꯖꯕ ꯍꯩ ꯂꯩ ꯂꯥꯡꯊꯩ ꯃꯇꯣꯟ ꯗꯈꯤꯅꯥ ꯃꯩꯔꯥ ꯌꯥꯎꯅ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯀꯠꯊꯣꯛꯆꯧꯋꯣ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯒꯅꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯐꯠꯇꯦ ꯄꯥꯡꯗꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯊꯣꯛꯏ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯑꯐꯕ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯌꯦꯠꯄ ꯀꯣꯛꯀꯅꯤꯌꯦ ꯑꯃꯨꯛ ꯂꯝꯇꯥ ꯊꯥ ꯑꯁꯤꯒꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯁꯟꯗꯣꯛꯅ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯂꯝꯇꯥ ꯊꯥ ꯑꯁꯤ ꯈꯔ ꯆꯔꯛ ꯆꯍꯤꯡ ナꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯃꯤꯅ ꯈꯔ ꯌꯦꯡꯁꯤꯟꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯨꯝꯗ ꯂꯜ ꯊꯨꯝ ꯆꯪꯒꯅꯤ ꯂꯧ ꯏꯪꯈꯣꯜ ꯂꯦꯞꯁꯤꯟꯕ ꯌꯥꯕ ꯃꯇꯝꯅꯤ ꯀꯨꯏꯅ ꯊꯥꯖꯗꯅ ꯂꯩꯔꯨꯔꯕ ꯏꯆꯥꯛ ꯏꯔꯜ ꯐꯪꯕ ꯌꯥꯕ ꯂꯩꯌꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯣꯡꯍꯥꯝꯐꯝ ꯃꯔꯤ ꯏꯁꯤꯡ ꯃꯔꯤ ꯆꯈꯥꯎ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯏꯄꯥ ꯏꯃꯥꯒꯤ ꯃꯔꯤꯁꯨ ꯈꯔ ꯁꯣꯛꯑꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯆꯦꯡ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯑꯃ ꯆꯨꯉꯧ ꯆꯨꯉꯥꯡ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯂꯥꯡꯊꯩ ꯃꯇꯣꯟ ꯍꯩꯒ꯭ꯔꯨ ꯍꯩꯅꯤꯡ ꯗꯈꯤꯅꯥ ꯃꯩꯔꯥ ꯌꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯑꯗꯣꯝꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯂꯜ ꯊꯨꯝ ꯆꯥꯎꯈꯠꯄ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯆꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯆꯥꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯂꯥꯏ ꯇꯤꯜꯅꯗꯤ ꯈꯔ ꯇꯥꯊꯤꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ ꯌꯥꯔꯤꯕ ꯃꯈꯩ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯊꯣꯛꯇꯕꯅ ꯑꯗꯣꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯠꯇꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯐꯤꯔꯥꯜ ꯃꯆꯨ ꯑꯍꯨꯝ ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ ꯄꯥꯅ ꯇꯥꯡꯒ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯀꯠꯊꯣꯛꯆꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯑꯃꯝ ꯑꯊꯦꯡꯗ ꯃꯈꯥ ꯃꯥꯏꯀꯩꯗ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯁꯤꯗꯕ ꯃꯄꯨ ꯃꯍꯤꯔꯦꯜ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯙꯅꯨ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯃꯤꯟꯅꯔꯁꯤ ꯂꯝꯇꯥ ꯊꯥ ꯑꯁꯤ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯌꯦꯛꯅꯕ ꯃꯁꯤꯡ ꯈꯔ ꯌꯥꯝꯕ ꯂꯜ ꯂꯥꯛꯄꯒ ꯆꯠꯄꯅ ꯍꯦꯟꯕ ꯃꯤ ꯈꯔ ꯇꯣꯏꯅ ꯈꯠꯅꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ खरा चेक्सिनबा फागनी मीना पीबा पोट चाबा थकपदा खरा चेक्सिल्लो थांगा नुमिता अचेनबा तुरेलगी इसिंग मपांदा लेपाकना साबा ngánu ama लेपाकना साबा वाइखु ama चाक चदुम तरेत मैताल असीबा तरेत हैरम अहुम लेरम अहुम दखिना ama मैरा अहुम यावना थादोक चौवा अयेपा कोकनिया लैसाबी पाखंग सिंगी ओइनदी यामना फैये निंगबा थुंगबा थबक थौरम कयादा माय पाकबा लल थुम इचाक इरल चौखटपा पिनबीबा था ओइना तौगदौरी अपाम नुंसीगी ओइनदी खरा निंगाय सांगदानबा याय युम्बा लंबीदा खोंदाबदी यामना फैये
ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ, ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯆꯈꯥꯎ ꯃꯔꯤ, ꯀꯤꯗꯅꯤ ꯃꯔꯤ ꯈꯔ ꯁꯣꯛꯏ꯫ ꯌꯥꯍꯧ ꯉꯟꯕ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯥꯟꯅꯕ, ꯑꯆꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯁꯨꯡ ꯑꯁꯤꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ, ꯐꯠꯇꯦ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ, ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ, ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ꯫ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ꯫ ꯑꯃꯨꯛ ꯂꯝꯇꯥ ꯊꯥꯒꯤ ꯃꯀꯔ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯑꯐ ꯐꯠꯇ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯝꯇꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ, ꯀꯥꯟꯅꯕ, ꯆꯥꯎꯈꯠꯄ, ꯗꯥꯎ ꯌꯥꯝꯅ ꯌꯥꯒꯟꯕ, ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯆꯥꯟꯕ, ꯊꯥꯒꯠꯄꯤꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯌꯨꯝꯗ ꯂꯜ ꯊꯨꯝ ꯆꯪꯒꯅꯤ, ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯂꯕ ꯌꯥꯏ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯃꯔꯤ, ꯁꯣꯔꯒꯤ ꯃꯔꯤ ꯈꯔ ꯁꯣꯛꯏ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯆꯠꯄꯗ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯅ ꯂꯩꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯃꯩꯇꯩ ꯉꯥꯃꯨ ꯑꯃꯒꯤ ꯃꯆꯤꯟꯗ ꯆꯦꯡ ꯃꯔꯨ ꯑꯉꯥꯡꯕ ꯑꯃ, ꯑꯃꯨꯕ ꯑꯃ ꯏꯟꯕꯤꯔꯒ ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ, ꯄꯥꯅ ꯇꯥꯡꯒ ꯑꯃ, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯏꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯎ꯫ ꯃꯩꯇꯩ ꯉꯥꯃꯨ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯈꯣ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ, ꯃꯤꯒ ꯇꯣꯏꯅ ꯈꯠꯅꯕ, ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ, ꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯁꯥꯗ ꯂꯪ ꯃꯆꯨ ꯑꯍꯨꯝꯂꯛ ꯍꯟꯅ ꯌꯦꯠꯂꯒ ꯀꯤꯁꯤ ꯑꯍꯨꯝꯂꯛ ꯀꯤꯔꯝꯂꯒ ꯍꯟꯅ ꯌꯦꯡꯗꯅ ꯌꯨꯝꯗ ꯍꯜꯂꯛꯎ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ, ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯐꯠꯇꯦ, ꯄꯥꯡꯗꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯈꯔ ꯊꯣꯛꯀꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ, ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯃꯝ ꯑꯊꯦꯡꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ, ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯐꯤ, ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ꯫ ꯑꯃꯨꯛ ꯂꯝꯇꯥ ꯊꯥꯒꯤ ꯀꯨꯝꯚ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯝꯇꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯈꯔ ꯇꯥꯒꯟꯕ, ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯝꯅ ꯇꯥꯊꯤꯕ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯃꯥꯌꯣꯛꯅꯕ, ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯃꯤꯠꯌꯦꯡ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯩꯄꯥꯛꯅ ꯁꯥꯕ ꯉꯥ ꯑꯃ, ꯎꯆꯦꯛ ꯑꯃ, ꯍꯩꯔꯝ 8 ꯂꯩꯔꯝ 8, ꯆꯥꯛ ꯆꯗꯨꯝ 12, ꯐꯤ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ, ꯌꯣꯠ ꯃꯇꯦꯛ ꯑꯃ, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ 8 ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯗ ꯀꯠꯊꯣꯛꯆꯧꯋ, ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯒꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯀꯅꯤ꯫ ꯏꯁꯥꯗ ꯑꯅꯝ ꯑꯍꯥꯈꯔ ꯆꯨꯒꯅꯤ꯫ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯤ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯒꯟꯕ ꯑꯣꯏꯒꯅꯤ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯈꯔ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤ꯫ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯗꯤ ꯐꯩ, ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯐꯠꯇꯦ꯫ ꯍꯩ 3, ꯂꯩ 3, ꯂꯪꯊꯩ ꯃꯇꯣꯟ 3, ꯗꯈꯤꯅꯥ 1, ꯃꯩꯔꯥ 3, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯗ ꯀꯠꯆꯧꯋ, ꯆꯪꯖꯧꯋ, ꯑꯌꯦꯠꯄ ꯀꯣꯛꯀꯅꯤꯌꯦ꯫
nongchuk mai ke yasi pangde phatte nongchuk mai ke yasi yekneiya nongchuk mai ke yasi asiba amasung atek akai mai ke su thoi nongchuk mai ke da matheng da gari macha thauduna chatpa phatte yumdagi thabak inkhang gi lam lapna chathokpa matamda angauwa machugi phi hangampal machugi phi sangbanaba machugi phi setpa sijinnaba yamna kanaba oigani adongi Palem ima sidabi apan thoibi ima bu pukning chetna ningjau thauni jau yaifaba oigani ayat apan kokani adongi amuk lamta thagi mina rasi gi matang da su khara khangmina rasi sandokna lamta tha si yamna wathok lanthok thokanba awa ana yamna nanganba mina yamna yengsinganba miga yamna khatnaganba yeknaba singna thakpa langda thuduna ikaiba chopa nanganba tha oina tawraba yai cheksillo amam mathengda yunggi oiba mi ama yaudana tathokpiganu yamba laba ma chak chadum taret hairam taret leiram taret langthai maton taret dakhina ma khoiru maira taret yauna thangje nimiki yachangba matamda makha mai ke olaga konthong wangmada kathu thadoku yaifaba oigani laisabi pakang singi oinadi asum mayai oina phaba amuk kappa amuk nokpa tha oina tawraba yai sel thumdi khara waba chinba tha oina tawraba yai lakpaga chatpana khara helaba yai cheksillo nungsi nuongi oinadi yamna phai hakchangi oinadi lu tangda chikpa chaba khwang yanglen nungaitaba khara mayoknaraba yai hairam ahum leiram ahum langthai maton ahum dakhina ama maira ahum yauna lainingthau sanamahi ipada ipok numita yachangba matamda kathok chawo ayetba phataba kokaniya makha mai ke yasi pangde phatte makha mai ke yasi yekneiya makha mai ke asi atek akai nanganba mai ke oina tawi ama mathengda makha mai ke da chatpa phatte thangja nimita sanga mayai kaba yuna chingba sijinnaba phatte yumdagi thabak inkhanggi lam lapna chathokpa matamda angangba machugi phi napu machugi phi amasung ureirom machugi phi setpa sijinnaba yamna kanaba oigani sidaba mapu lainingthok sanamahi ipabu pukning changna chetna ningjau thauni jau yaifaba oigani ipabu hiri konjawa ngasigi oinadi aigi video asi matang asida loichinjarage viewers mayam khwai punamakna aigi video singbu like amasung share aduga viewers mayamna aigi channel asi subscribe tawbiyu asigumba khangbada yamna kanaraba mayam ama leiri atai di aigi mathangi video da oina mayam abu khangminarasi mayamna happy rakpa tawbirakpa support na aigi pangal oijabani hayum si raba mapu